अहमदा मरुब पाव स्टेट असदा पालिबा बीजेपी की लेंगाक मनुंगदा क्राइसिस अमता लेते हाइना चीफ मिनिस्टर नोंगथोंबम गिरेना फोंदोखरे कैम तौबगी वाफम लेते मसा मसागी ओइबा मरमदगी रिजाइन तौजबनी हाइना एमएलए टीएस राधेश्यामना फोंदोरखली Jinko की लिबरेशन आर्मी की कुंट्रा तरुक अमसुंग प्रीपाक प्रोगी अमा यावना पुन्ना लालहौबा कुंट्रा तरेट ngasi खुलाई थालुकना लेंगाकता चंजरखरे अमदी ngarang numitang sitkiba kanbang nonglay nungsina state asigi mafam kayada school yauna yung kay kaya pagtakna na humdoktuna amang ata thokre Mabukurum jari newtv की नुंगथिल की पाव मिदेंग ताबिरी बसिंगबु मनिकासना सामना तराम नोकजरी हौजिक पाव संदोकना पिजरी स्टेट असिदा पालिबा बीजेपी की लेंगाक मनुंगदा क्राइसिस अमता लेते हाइना चीफ मिनिस्टर नोंगथोंबम बिरेना फोंदोखरे वफम असिंग असिंगी टापा चुथेक्ता लेबा थंबाल संगलेंदा पांगथोखिबा बीजेपी की पार्टी मिफम पांगथोकलुरगा थोरकपदा पाउमी सिंगना हंगबा दा फोंदोखिबनी एमएलए खराना हंदक मखोइना पाइरम बफम सिंगदगी रिजाइन तौखिबदगी ओरकलिबा राजनीति की फिबम यावना अतई हिरम कयादा ngasi बीजेपी मणिपुर प्रदेश के प्रेसिडेंट ए सरदाना चेयर लौदना पांगथोखिबा पार्टी की मिफम अतुदा पार्टी की एमएलए अमसुंग मिनिस्टर मसिंग सुने यावखिद्रबसु मिनिस्टर मापन गलोनना पार्टी की एमएलए कुंतरे न सरव याखि हाइरे पावर मिनिस्टर बिश्वजित ती मिफम अतुदा सरव याखिदे हाइरे अमरमदा मिफम अदु क्लोज डोर दा पांगथोकपना मरम ओइरगा मिफम अतुदा करी करी खनाखिबगे हाबगे चपचाबा इन्फॉर्मेशन दी फंगबंगम खिदे मिफम लोरगा थोरकपदा पाउमी सिंगना हंगबदा चीफ मिनिस्टर ना हाई प्राइम मिनिस्टर नरेंद्र मोदी की मन की बात की एपिसोड चाम सुरपगा मरी लेनना पार्टी की थाकता पाइखटकदबा थबक थौरम सिंगी मतंगदा खन्ना नैनबनी स्टेट असिगी मफम खुदिंगदा पार्टी कार्यकर्ता लेबसिंगना प्राइम मिनिस्टर की मन की बात की चाम सुरकपा एपिसोड असि पांगथोक्तुना पुन्ना तामिनगनी अमरमदा ओरकलिबा राजनीति फिबम असिगा मरी लेनना ngasi pangthokiba mifam aduda party ki MLA masing sune yaukidaba adugi matangda paumi singna hangba wahangi pakhumda chief minister na hai lengak asda power minister oriba thongam bisojit ki oinadi masagi assign duty ama leibadege indoor da chatkibani maduna mahak ngasi gi mifam asda yawbangam khidabani atopa MLA ahumna masagi anaba leibadege treatment tawnaba chatkibadegi yawdabani party manungda thoidokpa crisis leite haina chief minister na pakhum piramki Panbayai BJP की MLA अहुम थोकचोम राधेश्याम कराम श्याम अमसुंग पाउनम ब्रोजेना लेंगाक असिदा मखोइना पाइरंबा फम सिंगदगे रिजाइन तौखिबगा लोइनना मखोइगी ओइबा पेंदबो वाफम कया फोंदोरकपा लोइनना दिल्ली दा चतुना पार्टी की लुचिंगबा खरगा उनखिबा यावबना पार्टी असिगी मनुंगदा नेता दबा फिबम अमा लेब्रा हाइना मियामना ngang रखिबनी We are going to organize in a mass participation, and for the state we are going to organize a block talk project organized by the Bharatiya Janata Party Manipur state, and in every constituency where the BJP Karikata is, we will celebrate and we will listen the Man Ki Baat. था असिगी हौखिबा चेचत तरा हुमदोइदा एडवाइजर टू चीफ मिनिस्टर की फार्मदगी रिजाइन तौखरबा हैरोग एससी एमएलए टीएस राधेश्यामना महाक अमदी अतै एमएलए खरगा पुल्लगा दिल्लीदा कैम तौदुना लेरे हाइना सोशल मीडियादा संदोक्लिबा वफम अदु अरानबनी कैम तौबा लेते एमएलए खरा दिल्लीदा मसा मसागी ओइबा थबक लाक्चबनी हाइना सेंगदोरखली वफम असे नॉर्थ ईस्ट विंडो टीवी की स्टाफ का दिल्लीदा लेरिबा एमएलए राधेश्यामगा फोन दा वरी सनाबदा फोंदोरखिबनी मांगना हाई महाक मसामक्ति महौसा नोंगमई मरु तरेट पानखिबदुना मरम ओइदुना हंदक हक्सांग नुंगाइतबदगी दिल्ली की मैक्स हॉस्पिटल दा लायंगबा लाकपनी अतै एमएलए कयासु मसा मसागी केंद्र की ओइबा थबकी चतोक चसिन तौजबनी महाक मसामक्सु वांगजिंग तेंथागी एमएलए पाउनम ब्रोजेन का पुन्ना हैरोक रिवर प्रोजेक्ट की लुपा क्रोर चामगा यांखैनिपान ताबा फंड अमा कन्ना तानरे असुमाइना लेरिंगैदा एमएलए खरसु लाकपदगी डोनर मिनिस्टर उनादुना मणिपुर की डेवलपमेंट की ओइबा वफम कयादा वारी सनादुना प्रोजेक्ट खरा हाइनरुई मदुनातना कैम तौबगी वफम लेते बीजेपी दा कैम तौबगी कल्चर लेते यासु यादे हाइना राधेश्यामना हाइरखली लीडरशिप सिंबगी वफम असि कदाइदगी थोरकपनो ज्ञान ताबा ngamde हाइरदुना राधेश्यामना मखाताना हाइ महाक्ति एक्टिव सर्विस तगी रिटायर तौगदबा चही तरा वालिंगैदगी
Manipur gi talent leraba naharol singbu lamjingge lamtakpige haiduna politics ta yaujarakpani tika lok tauge lalonge supply tauge haiduna politics ta yarakpanate design tore ya re do mayam nei na ra ka da adigi akoi bo rangwi sai di da game tore ko de wa law nei ba do ko ma trai di BJP da game to ko gi culture tradition lai de to ko sia de adu ga number game sa personal BJP chalo leadership na moi na ai ba do state leadership ta na ga ba do no akoi mayam ni ya ka na akoi ke sira to ne wangying ni project sa kai ga hero river project ki karo sa mo yang khai ni pan na ba Central Ministry da ta hori ba ni sino pe la chei project pe ta na jari ari apoi lai ba da mo ya pe de kha la kana to na ki minister state minister do appointment pirat kana unaru ya da apoi ki project ra ai na ra ado apoi ado ma lai ja bane ado game ki kari ki sri ado question does not arise game to lai te game to ra saka thugai ba na te saka ni center ne singere sin mane number na apoi BJP da saka kai ba se ai di apoi BJP culture na te reality hai ba appearance hai uri duga ase wari am khena bane Chinko ke Liberation Army ki kuntra taruk amasung Pripak Pro ge ama yauna punalal hauba kuntra taret ngasi khulai thaduk tuna lengakta changjarakre ahanba Manipur Rifles ki banquet hall da pangthokiba thoram aduda lal hauba sing aduna Chief Minister da khulai sing khutsin aduna lengakta changjaki thoram aduda Manipur lenga ki Minister MLA sing yauna civil amasung police ki makok thongba official sing su saryaki Chief Minister N. Birena thoram aduda wangang laduna hai lengak asna matam pumna makta lal hoduna yum thadokuna chakraba singi damak mainstream da halakna ba thabak kaya paikhatli amadi makhoi gi damak thong launa hangduna leiri mainstream da halaktuna aikhoi puna state asi gai phaba thabak tomina ba matam adu yaure amaramda Union Home Ministry gi surrender cum rehabilitation of militants in the North East States 2018 gi revised scheme gi makhada khulai thadokuna changchara khraba lal hoba singda Piba rehabilitation benefit ta lupa lakh marigi one time financial grant piri hariba grant ase fixed deposit oina changjarak laba lalhoba singi masa masagi bank account ta chahi ahum thamgani masigi mathakta thagi oina lupa lising taruk piba galoina surrender torakpa kulai singi incentive supiri amaramda changjarak liba lalhoba sing adu rehabilitation center da chahi ahum legani ngasi changjarak khraba lalhoba sing aduna AK rifle mari .22 gi rifle ama 303 rifle ama single barrel ama carbine ama pistol mari handgun ani amasung maru chamnga ga ningfu su loina rakhi bagi anda BJP to o black padagi mamang da homecoming ceremony mayan ama tawkre anda kisna haidigi machine yamba kedraga kulai da khara walan su kulai taraga itoi dawlasu haidigi machine yamba oigani machine la piriba Sinkuki Liberation Army ki chairman baite magi senior colleagues aigi thamoi lagi aigi sai mai ke degi Manipur sarkar ki mai ke degi Manipur ki miyam ki mai ke degi namko gutara no opsari Haukiba numit kharani asida state asida akanbang nonglai sit padagi yum kai kaya amang ata thokraba matung ngarang numidang amuk sit kiba akanbang nonglai nusit na none amasung Tamenglong district ki mapum kaya da yum kai kaya paktak na amang ata thokhan khrei ngarang numidang pung nipan makhairom taba matam da sit kiba nonglai nusit na maram oiduna district ani asida leiba government building school yauna lanai miyo kya ge yum sing adik akai thokhan ki Thodok aduda yum thaksing pulap humdok kiba yum kharana loba yadaba makhai tak tekhan ki none district ki manung chana longmai part 3 da leiba 10 Konjang Higher Secondary School building ki mathaki saruk sing humdok tuna amang ata thoke masida natana district ani asigi mafum kaya da u kaya tektuna lambi da phaizinduna leiba electric pole sing tektuna leimai da wire sing taduna leiba amadi cable wire sing tatpa yauke masina maram oiduna miyam na chatusin da chawna khudong cha da bamayok na hanbatana dana electric wire sing leimai da taduna leibana khudong thiningai ohele adumoina mak thodok aduda mi sokpa panbadi yaukide haire Piba masdagi miyam gi punsi kanba khulgi luching basna miyam bu yum dagi lamna chathok tana basu khangan ki lenana nonglai nusit aduna manghan takhan khraba yum singi miyoi singna thengnari ba awa ba asida mari leina ba department na mateng pangbina basu lenga ki pungning chingsilakle Amaram da Bisnupur district tasu ngarang numidang sit kiba kanban nonglai nusina maram oiduna district asigi mafam kaya da paktak nana mahai sang yauna yumgit
mathak humdokhiba yauna yum kaya tekhi district asigi Moirang block ki Fobalada chicken center ama loinana computer dukan ama amang ata thokhankhre loinana sunusiphaida sangabada ngairiba achoba yum ama naran sanya ga loinabada leiba yum manga punat thudekre haire atay yum kaya so yum thak humdokhe district asigi naran sanya da lambida uwa kaya tektuna tasin badagi gari chatosinda chawna khudong chadaba mayoknakhi district asigi trong lawbi tera khongsangbi kwakta dasu electric pole tu baga loinana yum kaya humdokhi haire Moirang khunawgi sangai etik park ki lambida electric pole tu badagi electric wire tatki karen fabi thangalawai dasu yum kai khara humdokhi adubu kumbi area dadi lambida post tu ba u khara tek pamadi school gi wall khara akai atoi thokpa natana ka hena sokhan ba oikhide district asigi tinungai da brick farm kaya humdokhi sawmill gi sang kaya tekhi farm gi sang kaya su humdoktuna manghan takhanki adumoina mak district asigi oina su thoidokpa mi sokpa panbagi paudi leite Churachandpur district tasu ngarang sikhiba nonglai nungsina yum school building kaya gi yum thaksing paktak nana humdoktuna amang ata thokhan ki haire Mahai Raisa Trok Henbana Mahai Tamlibam Lenga ki Mahai Sang Moirang Purial High School gi Oja Wali ngai charakta nauna Oza transfer tawkhibabu School Development Committee amasung Mahai Raising gi maikari gi pendaba phongdorakli Imphal East Zone 2 da laiba school asigi School Development Committee gi member Aruna phongdorakhibada Moirang Purial High School asi kumja lengak na hodokhiba school fagalhansi mission da ahan boina yaukhiba school amani Class 1 dagi 10 fawba puna Mahai Raisa Trok Henbana Mahai Tamliba School asida Ojawa tuna leiringai Education Department na thokhiba order amagi matung ina school asidagi arts graduate teacher ma transfer tokhiba si yamna pende Housing sumnatangi Oja tara nipan khaktana Mahai sing takpi tambire masigi manungda Oja tara marigi utilize tawbani aduga Oja mari khaktana permanent oina leibani School asida subject teacher watpagi khudong chadaba mayoknari masina class 10 gi Mahai sing da khudong chadaba mayokna hale Masida natana school asigi bench desk ge award pa kaya su leiri school fagat hansi mission da yawhanduna hena fagat hanaba hotnagadra hairaga Oza transfer oina tawkhiba si hena khudong chadana ba oina thokle amaramda education department ki makok thongba officials sing amadi Mahairoi luk kaya na toina school yengsinba chariba si karamba phibambu yengsilibano school asida su yengsinba laklaga Oza transfer tawkhiba haibasi Mahairoi singi laibakari oigani Maram aduna atubu matamda awat pa Oja sing thabiraktuna school asida ningthina Mahai Raising Mahai tamba phanghanbiyu haike Hujusik lairiba education department adu khandana yengbiyo class 1 dagi na 10 school asida tamba sadrasi Oja tara nipan sigi manungda mo Oja tara mari amadi utilize ta lairibne Oja mari khak permanent oina laibiribani aduga sumai tawra khoi school je yam wana salairi sigi mathak sidai da ngarang sumai na ikhang khangudana yam khanda da wakan khanda da mo da education department sumai na Oja ma transfer tawiyu se yam haningai leitana nungai taba school mai kai digi aduga development committee mai kai digi nungai taba phongok seri yengsin badi myam lai satra ki organization bo ro ama bo ro yengsin badi miku kang de lai kari de yengsil liu sini khoi na haningi school je awat pik thala lai je bench desk Oja di lai da sibu School asida tamba Mahairoi amana phongdorakhibada class 10 fawba leiriba school asida exam thagadoriba Mahairoi sing asi khudong chadaba kaya mayoknari subject teacher singi awat pa leibana karamna mapungfana takpi tambigadoribano maduda natana Oza gi awat pa leibana class mapungfana tawbusu ngamdre phibam sida Mahairoi sing karamna class 10 gi exam asi mayoknagani maram aduna lengangna school asigi awat pa Oja sing athuba thabiraktuna ningthina Mahai tamba phanganbiyu hairakli Oza singye subject ki oina Oza sudek amadi full class ta huju ngamdana leiding asiba ngarang Oza ama transfer tobigi ba si chatra moina ngamna nuaita ba pokje amadi akoina ngasi sumaina Oza wana full class ta ngamdana class ta jari basna koina ngasi class 10 gi competitive exam asi karamna mayokna Lengak asigi khongthang ama oina parina na chatharakpa ahum suba irai numita district level gi thakta pangthokpa miyam gi numit ngasi tara taruk suba civil services day gamari lenana district administration Imphal East na sinduna DC complex ta leiba panchayat bhawan da pangthokre Imphal East district ta leiriba miyam gi khudongcha da bakaya bu hakthengna na khandoktuna miyam na thengnari ba khudongcha da basing kokhanna baki pandam ga loinana pangthokpa thoram aduda district asta leiriba tongan ba lenga ki department singi stall kya thamduna miyam gi awat apasing amadi wakat sing ta tuna aduga
mari lenana loisang singna madubu kokhanaba thabak sing paikhatki miyamgi numit thorongga mari lenana DC Imphal East ki H Dainana phongdorakpada Social Welfare Department ki oiba widow pension all age pension Pradhan Mantri Jan Arogya Yojana card Chief Minister gi Haksal gi Tengbang card loinana housing loan scheme atenba matam gi manungda phangpham thoklaba beneficiary singda yen thoklagani miyamna thoram asda mapung fana serve yabiduna awat apa amadi khudong chataba sing khangbiu haiki ngasi numit asidi civil services day gasu observe tawnari jaga mayam amada ngasi koi Imphal East ki oina pangthok chariba singda district level officer sing loina mak lakpibuna duga praja sing nasu ma ki pamjariba servicing baroina koi social welfare department gi oina widow pension na chingba all age pension egi health ki prime minister's health card amadi CMHT health card na chingba then housing gi services pe amarum ama lawba lakna ba koi citizen sing na koi district ki panchayat bhavan da lakpibuna services asi pibigi thoram du jatra Mathau taba che changsing paidana Imphal Mayolda tha ahum mari hena leiramba Myanmar macha ma Imphal East District Police Commando na fare police tagi phangba pawgi matung ina kaknaba pawma fangbadagi tha asigi 18 gi numidang pung 13 makhairom taba matamda Rimstrot paringi lalambung pung makhongda commando gi team amana frisking amasung checking gi thabak chathaki loinana miyoi ama chingnabadagi detain tawdana wahung pahung chathaki maduda Johen Chahita Kuntrani thoi apokpa Jomin hairiba Myanmar gi tamu kayai songnat ki village tagi miyoi asi masak khangdokpaga loinana fagat pangamki mahak pu achamba wahang pahong tawbada mahak more dagi thangsai chahik yangkhai hariba miyoi asina hire tawduna mathau taba che changsing yaudana Imphal Hospital da layeng chatharamba Myanmar macha sing yengsinaba tharaki amadi Imphal da tha ahum mari rom leiraki haiba khangbangamki mawandagi police na sel oina lupa lising kun manga ga loinana mobile phone amasu fagat pangamki tungda makhataba logi thabak lokhatnaba phagalaba miyoi adu Imphal Police Station da sinakre hairi hayang pangthokadoriba Muslim singi senglaba kumhai Idul Fitr ga mari leinana social worker MD Kamaruddin gi election management committee na sinduna yari pok changam dabi da leiba miyam da achamba khudol tamkhre yari pok changam dabi da leiba MD Kamaruddin gi yumda ngasi pangthokiba Idul Fitr gi khudol tamba du ga mari leinana mahakna hai Islam dharma chotpasingi khwadi senglaba Ramjan thama chara helaba matungda Idul Fitr kumhai asi pangthokpani idiga hada chatlaga namaz sonba laikhidraba singi kabarda chatuna jiara tauba laita laira singda pithokpa khudol tamnaba punna chamin thakminaba asina kumhai asigi masak oiri asigumba kumhai asida ngamjaba khara committee ga khutsamnaraga changamda BJP da leiriba kumhai asibu pangthokadoriba yumthong khudingda khudol khara tambani kumai asna lakpada lamdam asida khundaminari ba furup khudingmak nungsi chanaba amana amagi mateng tawnaba chakhotpa iramdam ama mapuna ohenbiba oirasanu haina paujol pirakle Idul Fitr ga mari leinana Changamdabi Gram Panchayat asigi manungda leiba voter khudingmakta chini amadi acha thau chana thaknaba aina ngamjaba kolam khara pibasi todondom ekai khumnajari ba igi committee halaman bai punamaka khusamnaduna nasi enthopagi thawma mai pangthokari iramda masigi leiriba jati khudingmakku nungsi janana koi punna hinabagi thunga pangal do Allah na happy boys Idul Fitr kumhai gi mawainana social worker Dr. Ellison Abomaina Outer Manipur Parliamentary Constituency gi manungchana leiba district singda khundariba Muslim singi masajid singda koina chatuna acha tak sing khudol tambaga loinana yefa paujol pikre Dr. Ellison Abomaina luchingduna Jiribam district ki masajid ningfu Thobal district ki nongpok sengmaida leiba masajid tara Khangaboki sanga yumfam area gi masajid kuntra amadi wangjing tentha gi fundrai amadi ukhong sang gi punna masajid tara tarukta koina chatuna achamba khudol sing tamduna miyamga iftar gi thoram pangthok tawba acha thak sing su chaminakhi Islam lining chatpa singi tha ma chupna chara henduna mapu ningjaduna lakpa loinana hayang pangthokadoriba Idul Fitr gi kumhaiga mari leinana Manipur Muslim Welfare Organization ki maikaidagi yaifa paujal pirakli hata dalaiba MMWO headquarter gi office ta pangthokpa paugi mifum amada Organization asigi President Boboy Kori Mayumgi maikaidagi lamdam asigi miyam maru oina Muslim singda yafa paujal pirakli maki paujolda kumai asna lakpada lamdam asida ingtapa nungsi chanaba amaga mating pangnaduna punna hingminaba amadi aikhoi masal amata oibagi wakhalon adu hengat hanba oirasanu harakli
Amaramda ngasi noma panba numit oibana maram oiraga maru oina Khwaramban Kaithal thong hangda basna hayang pangthokadoriba Idul Fitr kumai asigi yengbiduna pochai leiba fanghaunaba atenba matamgi oirabasu Kaithal amadi nagyata dukan famliba singna thong hangbinaba apil tarakle Lokayana su Idul Fitr kumhaina lakpada yafapaujal pinarakle Delhi Association of Manipur Muslim Students New Delhi All Manipur Muslim Students Organization Federation of Civil Society Organization FOCS nasu Idul Fitr gi yafapaujal pirakle Numit asina lakpada tola taraba kana lejidaba sing sapmana ba mi yengbiduna minungsi mi yengbiduna thormasi pangthuk minaba amadi kanglup phurup khudingmak pusu saruk ye handuna aikhoi masengi oiba nungsinabagi mari sagatuna leibak ase tangdu leitaba marataba lamdama ma oidaba honasi loisilakpada maroiba pausing ohna pijari State asda paliba BJP gi lengak manungda crisis amata leike hana Chief Minister Rong Thambam Birena fongdokhe Kem tawbagi wafam leike masa masa gi oiba maramda gi resign tawjabadi hana MLA TS Radheshyam na fongdorakle Jin Kuki Liberation Army gi kuntra taruk amasung Pripak Pro gi ama yauna punalan hoba kuntra taret ngasai khulai thadokna lengang ta changjarakre amadi ngarang numidang sekhiba kan manong lainung sena state asigi mafum kaya da school yauna yung kai kaya pangtakna humdoktuna amang ata thokre Hoziki oinadi newtv na pijaba manipuri pau matang asalusinjare mayambong kana khurumjare